Nouna Semkhiba districtsing Handoknabagi matangda Center Amadi Unc gi wari Makha Tana Manipurda Congress Laibaki matam loiramdaida Nouna Semlamba District Taret adu hanagi fibamda amuk hanjin hannaba demand tawriba United Naga Council UNC amasung Center Lengaki marakta wari sanabagi khongthang Makha Tana Chataragani hairi. Home Affairs Ministry na fongdorakiba matung inna Center gi mihut sing Manipur Lengaki mihut sing amasung UNC gi marakta nakal ahum gi oiba wari watai sanabagi thabak adu handakna anirak suba oina chatliba November tha asigi 16 da Senapati da pangthoklagani hairi. Ahanba round gi mifam adu maikai ahumna saruk yaduna mamangda New Delhi da pangthokhrabani. District sing reorganize tawduna hana mamangda district mapan leirambadagi khaidoktuna anauba district taret semlaga punna district tarataruk suhankibagi thawong adu yaba ngamloi. Nouna Semkhiba district taret adu masa masagi parent district singda amuk hanjin halu haina UNC na matam kayagi mamangdagi demand tawduna lakhibani. Mahausadagi leizaraklaba Nagagi administrative region sing amasung local autonomy da district singi masing hengat hankiba thawong asina chauna akaiba piri hainasu UNC na fongdoktuna laklibani. Hairiba isu asi Nouna district taret semdoktuna kumsing Englising ani tarataruk tagi masing hengat hankiba matam madudagi UNC na akanba demand tawduna lakhibani.